ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯀꯦꯟꯁꯔ ꯍꯥꯏꯔꯤꯕ ꯂꯩꯅꯥ ꯃꯈꯜ ꯑꯁꯤꯅ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯄꯨꯟꯁꯤꯕꯨ ꯃꯥꯡꯍꯟꯈ꯭ꯔꯦ꯫ ꯃꯔꯝ ꯑꯁꯤꯅ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯀꯦꯟꯁꯔꯒꯤ ꯃꯔꯝꯗ ꯌꯥꯝꯅ ꯀꯨꯞꯅ ꯈꯪꯖꯤꯟꯕꯤꯒꯗꯕꯅꯤ꯫ ꯀꯦꯟꯁꯔ ꯍꯥꯏꯔꯤꯕ ꯂꯩꯅꯥ ꯑꯁꯤ ꯆꯥꯎꯔꯥꯛꯅ ꯃꯈꯜ 200ꯗꯒꯤ ꯍꯦꯟꯅ ꯂꯩ꯫ ꯂꯩꯅꯥ ꯑꯁꯤꯅ ꯐꯣꯔꯝ ꯇꯧꯕ ꯍꯧꯔꯛꯂꯤꯕ ꯍꯛꯆꯥꯡꯒꯤ ꯃꯐꯝ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯦꯟꯁꯔ ꯑꯁꯤ ꯃꯃꯤꯡ ꯊꯣꯜꯂꯤ꯫ ꯈꯨꯗꯝ ꯑꯣꯏꯅ, ꯕ꯭ꯔꯦꯁꯀꯤ ꯁꯦꯜꯁꯤꯡꯗ ꯐꯣꯔꯝ ꯇꯧꯕ ꯀꯦꯟꯁꯔ ꯃꯈꯜꯕꯨ ꯕ꯭ꯔꯦꯁ ꯀꯦꯟꯁꯔ ꯍꯥꯏꯅ ꯈꯪꯅꯩ꯫ ꯀꯦꯟꯁꯔ ꯃꯈꯜ ꯀꯌꯥꯃꯔꯨꯝ ꯂꯩꯔꯕꯁꯨ ꯈ꯭ꯋꯥꯏꯗꯒꯤ ꯀꯃꯟ ꯑꯣꯏꯕ ꯀꯦꯟꯁꯔ ꯃꯈꯜ ꯑꯁꯤ ꯕ꯭ꯔꯦꯁ ꯀꯦꯟꯁꯔ ꯍꯥꯏꯔꯤꯕ ꯑꯁꯤꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯄ꯭ꯔꯣꯁꯇꯦꯠ ꯀꯦꯟꯁꯔ ꯑꯃꯗꯤ ꯂꯪꯁ ꯀꯦꯟꯁꯔ ꯃꯈꯜ ꯑꯁꯤꯅꯤ꯫ ꯕ꯭ꯔꯦꯁ ꯀꯦꯟꯁꯔ ꯃꯈꯜ ꯑꯁꯤ ꯃꯔꯨꯑꯣꯏꯅ ꯅꯨꯄꯤꯁꯤꯡꯗꯅ ꯍꯦꯟꯅ ꯐꯣꯔꯝ ꯇꯧꯒꯜꯂꯤ꯫ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯊꯤꯕ ꯍꯥꯏꯕꯗꯤ ꯁꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯀꯦꯟꯁꯔ ꯃꯈꯜ ꯈꯔꯗꯤ ꯂꯪꯁ ꯑꯦꯟꯗ ꯕ꯭ꯔꯣꯟꯀꯤꯌꯜ ꯀꯦꯟꯁꯔ, ꯕ꯭ꯔꯦꯁ ꯀꯦꯟꯁꯔ, ꯀꯣꯂꯣꯟ ꯑꯦꯟꯗ ꯔꯦꯛꯇꯦꯜ ꯀꯦꯟꯁꯔ, ꯄꯦꯟꯀ꯭ꯔꯤꯌꯥꯇꯤꯛ ꯀꯦꯟꯁꯔ, ꯄ꯭ꯔꯣꯁꯇꯦꯠ ꯀꯦꯟꯁꯔ, ꯂ꯭ꯌꯨꯀꯦꯃꯤꯌꯥ, ꯑꯣꯚꯦꯔꯤꯌꯥꯟ ꯀꯦꯟꯁꯔ, ꯂꯤꯚꯔ ꯑꯦꯟꯗ ꯏꯟꯇ꯭ꯔꯥꯍꯦꯄꯦꯇꯤꯛ 바ꯏꯜ ꯗꯛ ꯀꯦꯟꯁꯔ, ꯑꯃꯗꯤ ꯏꯁꯣꯐꯦꯖꯤꯌꯦꯜ ꯀꯦꯟꯁꯔ ꯑꯁꯤꯅꯤ꯫ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯗꯒꯤ ꯀꯦꯟꯁꯔꯗꯒꯤ ꯉꯥꯛꯊꯣꯛꯆꯅꯕ ꯄꯥꯝꯕꯩ ꯈꯔ ꯈꯪꯃꯤꯟꯅꯁꯤ꯫ ꯅꯝꯕꯔ 1. ꯆꯨꯔꯨꯞ ꯊꯛꯄ ꯑꯁꯤꯅ ꯂꯪꯁ, ꯃꯥꯎꯊ, ꯊ꯭ꯔꯣꯠ, ꯚꯣꯏꯁ ꯕꯣꯛꯁ, ꯄꯦꯟꯀ꯭ꯔꯤꯁ, ꯕ꯭ꯂꯦꯗꯔ, ꯁꯔꯚꯤꯛꯁ ꯑꯃꯗꯤ ꯀꯤꯗꯅꯤꯅꯆꯤꯡꯕꯒꯤ ꯀꯦꯟꯁꯔ ꯌꯥꯎꯅ ꯀꯦꯟꯁꯔ ꯃꯈꯜ ꯀꯌꯥ ꯑꯃꯒ ꯃꯔꯤ ꯂꯩꯅꯩ꯫ ꯀꯅꯥꯒꯨꯝꯕ ꯆꯨꯔꯨꯞ ꯊꯛꯄ ꯑꯃꯒꯤ ꯃꯅꯥꯛꯇ ꯂꯩꯔꯐꯥꯎꯕꯗ ꯂꯪꯁ ꯀꯦꯟꯁꯔ ꯑꯣꯏꯔꯛꯄ ꯌꯥꯏ꯫ ꯑꯗꯨꯕꯨ ꯆꯨꯔꯨꯞ ꯊꯛꯄ ꯈꯛꯇꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯅꯠꯇꯦ꯫ ꯇꯣꯕꯥꯀꯣ ꯎꯝꯕ ꯅꯠꯇ꯭ꯔꯒ ꯁꯥꯏꯕ ꯑꯁꯤꯅ ꯃꯥꯎꯊ, ꯊ꯭ꯔꯣꯠ ꯑꯃꯗꯤ ꯄꯦꯟꯀ꯭ꯔꯤꯁ ꯍꯥꯏꯔꯤꯕ ꯀꯦꯟꯁꯔꯁꯤꯡ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯩ꯫ ꯃꯔꯝ ꯑꯁꯤꯅ ꯇꯣꯕꯥꯀꯣꯗꯒꯤ ꯂꯥꯞꯅ ꯂꯩꯕ ꯑꯃꯗꯤ ꯃꯁꯤ ꯊꯥꯗꯣꯛꯅꯕ ꯗꯤꯁꯥꯏꯗ ꯇꯧꯕ ꯑꯁꯤ ꯀꯦꯟꯁꯔꯗꯒꯤ ꯉꯥꯛꯊꯣꯛꯆꯅꯕ ꯄꯥꯝꯕꯩ ꯑꯃꯅꯤ꯫ ꯅꯝꯕꯔ 2. ꯍꯦꯜꯗꯤ ꯗꯥꯏꯠ ꯆꯥꯕ ꯑꯁꯤꯅ ꯀꯦꯟꯁꯔꯗꯒꯤ ꯃꯄꯨꯡ ꯐꯥꯅ ꯉꯥꯛꯊꯣꯛꯄ ꯉꯝꯗꯕ ꯇꯥꯔꯒꯁꯨ ꯃꯁꯤꯅ ꯀꯦꯟꯁꯔ ꯑꯣꯏꯍꯜꯂꯛꯄꯒꯤ ꯆꯥꯡꯗꯤ ꯍꯟꯊꯍꯜꯂꯤ꯫ ꯃꯔꯝ ꯑꯁꯤꯅ ꯎꯍꯩ-ꯋꯥꯍꯩ ꯑꯃꯗꯤ ꯃꯅꯥ-ꯃꯁꯤꯡ ꯃꯔꯥꯡ ꯀꯥꯏꯅ ꯆꯥꯕꯤꯌꯨ꯫ ꯋꯥꯏꯟ ꯁꯤꯖꯤꯟꯅꯕ ꯇꯥꯔꯒꯁꯨ ꯀꯥ ꯍꯦꯟꯅ ꯁꯤꯖꯤꯟꯅꯕꯤꯒꯅꯨ, ꯃꯔꯝꯗꯤ ꯃꯁꯤꯅ ꯕ꯭ꯔꯦꯁ, ꯀꯣꯂꯣꯟ, ꯂꯪꯁ, ꯀꯤꯗꯅꯤ ꯑꯃꯗꯤ ꯂꯤꯚꯔ ꯍꯥꯏꯔꯤꯕ ꯑꯁꯤꯅꯆꯤꯡꯕ ꯀꯦꯟꯁꯔ ꯐꯣꯔꯝ ꯇꯧꯍꯜꯂꯛꯄ ꯌꯥꯏ꯫ ꯄ꯭ꯔꯣꯁꯦꯁ ꯇꯧꯔꯕ ꯃꯤꯠ ꯇꯣꯏꯅ ꯆꯥꯕ ꯑꯁꯤꯅ ꯑꯀꯛꯅꯕ ꯀꯦꯟꯁꯔ ꯃꯈꯜ ꯈꯔ ꯑꯣꯏꯔꯛꯅꯕ ꯃꯔꯝ ꯑꯣꯏ꯫ ꯋꯥꯐꯝ ꯑꯁꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯑꯦꯖꯦꯟꯁꯤ ꯐꯣꯔ ꯔꯤꯁꯔꯆ ꯑꯣꯟ ꯀꯦꯟꯁꯔ ꯑꯃꯗꯤ ꯗ ꯀꯦꯟꯁꯔ ꯑꯦꯖꯦꯟꯁꯤ ꯑꯣꯐ ꯗ ꯋꯥꯔꯜꯗ ꯍꯦꯜꯊ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯔꯤꯄꯣꯔꯠ ꯃꯇꯨꯡ ꯏꯟꯅ ꯐꯣꯡꯗꯣꯛꯄꯅꯤ꯫ ꯃꯔꯝꯁꯤꯅ ꯄ꯭ꯔꯣꯁꯦꯁ ꯇꯧꯔꯕ ꯃꯤꯠ ꯇꯣꯏꯅ ꯆꯥꯕꯤꯒꯅꯨ꯫ ꯅꯝꯕꯔ 3. ꯍꯦꯜꯗꯤ ꯋꯦꯠ ꯑꯣꯏꯍꯟꯕ ꯑꯁꯤꯅ ꯀꯦꯟꯁꯔ ꯃꯈꯜ ꯈꯔꯗꯒꯤ ꯉꯥꯛꯊꯣꯛꯄ ꯌꯥꯏ꯫ ꯃꯈꯜꯁꯤꯡ ꯑꯗꯨꯗꯤ ꯕ꯭ꯔꯦꯁ, ꯄ꯭ꯔꯣꯁꯇꯦꯠ, ꯂꯪꯁ, ꯀꯣꯂꯣꯟ ꯑꯃꯗꯤ ꯀꯤꯗꯅꯤ ꯍꯥꯏꯔꯤꯕ ꯑꯁꯤꯅꯆꯤꯡꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯊꯛꯇ ꯅꯣꯡꯃꯗ 30 ꯃꯤꯅꯠꯇꯒꯤ ꯇꯥꯗꯅ ꯐꯤꯖꯤꯀꯦꯜ ꯑꯦꯛꯇꯤꯚꯤꯇꯤ ꯇꯧꯕ ꯑꯁꯤꯅ ꯍꯛꯆꯥꯡ ꯐꯅ ꯂꯩꯍꯟꯕ ꯃꯔꯝꯅ ꯂꯩꯅꯥ ꯑꯁꯤꯗꯒꯤ ꯉꯥꯛꯊꯣꯛꯄꯗ ꯆꯥꯎꯅ ꯃꯇꯦꯡ ꯄꯥꯡꯏ꯫ ꯅꯝꯕꯔ 4. ꯑꯩꯈꯣꯏꯅ 10 AM ꯗꯒꯤ 4 PM ꯐꯥꯎꯕꯒꯤ ꯃꯔꯛ ꯑꯁꯤꯗ ꯅꯨꯡꯁꯥꯗ ꯌꯥꯔꯤꯕꯃꯈꯩ ꯊꯣꯛꯄꯤꯔꯣꯏꯗꯕꯅꯤ꯫ ꯃꯔꯝꯗꯤ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯅꯨꯃꯤꯠꯀꯤ ꯔꯦ ꯑꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯄꯥꯡꯒꯜ ꯀꯜꯂꯤ꯫ ꯇꯉꯥꯏꯐꯗꯅ ꯆꯠꯊꯣꯛꯄꯤꯕ ꯇꯥꯔꯒꯁꯨ ꯑꯗꯣꯝꯒꯤ ꯁ꯭ꯀꯤꯟ ꯄꯨꯝꯕ ꯀꯚꯔ ꯇꯧꯕ ꯉꯝꯕ ꯗ꯭ꯔꯦꯁ ꯁꯦꯠꯄꯤꯌꯨ꯫ ꯑꯁꯨꯝꯅ ꯇꯧꯕ ꯑꯁꯤꯅ ꯁ꯭ꯀꯤꯟ ꯀꯦꯟꯁꯔꯗꯒꯤ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯉꯥꯛꯊꯣꯛꯄꯗ ꯆꯥꯎꯅ ꯃꯇꯦꯡ ꯄꯥꯡꯏ꯫ ꯅꯝꯕꯔ 5. ꯑꯩꯈꯣꯏꯅ ꯑꯀꯛꯅꯕ ꯚꯥꯏꯔꯦꯜ ꯏꯟꯐꯦꯛꯁꯟ ꯈꯔ ꯉꯥꯛꯊꯣꯛꯅꯕ ꯚꯦꯛꯁꯤꯅꯦꯁꯟ ꯇꯧꯕꯤꯔꯕꯗꯤ ꯀꯦꯟꯁꯔ ꯉꯥꯛꯊꯣꯛꯄꯗ ꯈꯔ ꯃꯈꯩꯗꯤ ꯃꯇꯦꯡ ꯄꯥꯡꯏ꯫ ꯚꯦꯛꯁꯤꯅꯦꯁꯟ ꯇꯧꯕꯤꯒꯗꯕ ꯚꯥꯏꯔꯦꯜ ꯏꯟꯐꯦꯛꯁꯟꯁꯤꯡꯗꯤ ꯍꯦꯄꯥꯇꯥꯏꯇꯤꯁ B ꯑꯃꯗꯤ ꯍ꯭ꯌꯨꯃꯦꯟ ꯄꯦꯄꯤꯂꯣꯃꯥ ꯚꯥꯏꯔꯁ ꯑꯁꯤꯅꯤ꯫ ꯍꯦꯄꯥꯇꯥꯏꯇꯤꯁ B ꯍꯥꯏꯔꯤꯕ ꯑꯁꯤ
liver cancer ꯑꯣꯏꯍꯜꯂꯛꯄ ꯌꯥꯏ, ꯑꯗꯨꯒ human papilloma virus ꯑꯁꯤꯅ cervical cancer ꯑꯃꯗꯤ ꯑꯇꯣꯞꯄ genital cancer ꯊꯣꯛꯍꯜꯂꯛꯄ ꯌꯥꯏ꯫ ꯃꯁꯤꯒꯤ ꯃꯊꯛꯇ ꯀꯣꯛ ꯑꯃꯗꯤ ꯉꯛꯁꯝꯒꯤ squamous cell cancerꯁꯨ ꯑꯣꯏꯍꯜꯂꯛꯄ ꯌꯥꯏ꯫ ꯅꯝꯕꯔ 6. ꯑꯩꯈꯣꯏꯅ ꯂꯝꯆꯠ ꯀꯥꯝꯕꯗꯒꯤ ꯌꯥꯔꯤꯃꯈꯩ ꯂꯥꯞꯅ ꯂꯩꯕꯤꯌꯨ꯫ ꯁꯦꯛꯁꯨꯑꯦꯜ ꯄꯥꯔꯠꯅꯔ ꯂꯤꯃꯤꯠꯇ ꯊꯝꯕꯤꯌꯨ꯫ ꯑꯁꯨꯝꯅ ꯇꯧꯗꯕ ꯇꯥꯔꯒꯗꯤ HIV ꯅꯠꯇ꯭ꯔꯒ HPV ꯁꯟꯗꯣꯔꯛꯄ ꯌꯥꯏ꯫ HIV ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯑꯦꯅꯁ, ꯂꯤꯚꯔ ꯑꯃꯗꯤ ꯂꯪꯁꯀꯤ ꯀꯦꯟꯁꯔ ꯅꯥꯔꯛꯄ ꯌꯥꯏ, ꯑꯗꯨꯒ HPV ꯑꯁꯤꯅ ꯁꯔꯚꯤꯀꯦꯜ ꯀꯦꯟꯁꯔꯒ ꯌꯥꯝꯅ ꯇꯣꯏꯅ ꯃꯔꯤ ꯂꯩꯅꯩ꯫ ꯗ꯭ꯔꯒ ꯏꯟꯖꯦꯛꯁꯟ ꯇꯧꯕ ꯃꯇꯝꯗ ꯅꯤꯗꯜ ꯁꯤꯌꯔ ꯇꯧꯕ ꯑꯁꯤꯅ HIV, ꯍꯦꯄꯥꯇꯥꯏꯇꯤꯁ B ꯑꯃꯗꯤ ꯍꯦꯄꯥꯇꯥꯏꯇꯤꯁ C ꯑꯣꯏꯍꯜꯂꯛꯄ ꯌꯥꯏ꯫ ꯑꯁꯨꯝꯅ ꯇꯧꯕ ꯑꯁꯤꯅ ꯂꯤꯚꯔ ꯀꯦꯟꯁꯔ ꯑꯣꯏꯍꯜꯂꯤ, ꯃꯔꯝꯁꯤꯅ ꯅꯤꯗꯜ ꯁꯤꯌꯔ ꯇꯧꯕꯤꯒꯅꯨ꯫ ꯅꯝꯕꯔ 7. ꯁ꯭ꯀꯤꯟ, ꯀꯣꯂꯣꯟ, ꯁꯔꯚꯤꯛꯁ ꯑꯃꯗꯤ ꯕ꯭ꯔꯦꯁ ꯃꯈꯣꯏꯁꯤꯡ ꯑꯁꯤꯒꯤ ꯀꯦꯟꯁꯔ ꯃꯈꯜ ꯑꯁꯤ ꯔꯤꯒꯨꯂꯔ ꯁꯦꯜꯐ ꯑꯦꯛꯖꯥꯝ ꯇꯧꯕꯤꯕ ꯑꯃꯗꯤ ꯁ꯭ꯀ꯭ꯔꯤꯅꯤꯡ ꯇꯧꯕꯤꯕ ꯑꯁꯤꯅ ꯂꯥꯏꯅꯥ ꯑꯁꯤ ꯃꯥꯡꯖꯧꯅꯅ ꯈꯪꯗꯣꯛꯄ ꯌꯥꯏ꯫ ꯑꯁꯨꯝꯅ ꯇꯧꯕ ꯑꯁꯤꯅ ꯇ꯭ꯔꯤꯠꯃꯦꯟꯠ ꯆꯠꯊꯕꯗ ꯆꯥꯎꯅ ꯃꯇꯦꯡ ꯄꯥꯡꯏ ꯑꯃꯗꯤ ꯃꯥꯏ ꯄꯥꯛꯄꯒꯤ ꯆꯥꯡꯁꯨ ꯋꯥꯡꯍꯜꯂꯤ꯫ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯗꯒꯤ ꯑꯗꯣꯝꯅ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯅꯣꯂꯦꯖ ꯐꯪꯕꯤꯔꯒꯗꯤ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯂꯥꯏꯛ ꯇꯧꯕꯤꯌꯨ, ꯑꯗꯨꯒ ꯆꯦꯅꯦꯜ ꯑꯁꯤꯗ ꯑꯅꯧꯕ ꯆꯪꯕꯤꯔꯛꯄ ꯑꯣꯏꯔꯒꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ꯫ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ꯫